Central Force Singi Mathakta Manipurgi Naha kaya Punduna Akanba Khongjang Changsinnaba Sem Sare Sinthangamba Lourembam Pawasi Kanglay Paki Mayra Pawsi dagi Lokhatsavane Manipur da Thogliba Lalasida Central Force in the Taurida Vatavakaya Tauragliba Sigi Mayokta Manipurgi Naha kaya Punduna Akanba Khongjang Changsinnaba Sem Sare Haina Youth of Manipurgi Chairman Sinthangamba Lourembam na Phongdokre Ngasi Manipur Press Club ki Thangjing Hall da pangthokiba pawgi mifam amada wafam asi phongdokladuna Sinthangamba na hai Manipur da laingak pairiba phamnaiba singi personal interest sokpa issue amade ihaw amagi wafam phongdokluba matamda ihaw adubu namthanabagi damakta makhoigi mathakta wa nganglakliba miyoi singbo phajin punsinbada haisinglaba luchingba singna makhoigi asoiba aranba kayabo miyamda uhandanaba ngamba thakta hotnai adubu Manipur thugaiba pamba kuki militant singda Achauba mateng piriba kuki MLA tarade ngasi fawba phajinba ngamdriba karigino Delhi gi Chief Minister Arvind Kejriwal fawba phajinduna jail da thamba ngamba BJP gi lengak asina kuki MLA taragi mathakte action loba ngamdaba ibasi angakpa phawwe thawong asina takpade Manipur da leriba maitai furupu maru phangna muthanaba India lengak amade kuki militant singi marakta aronba agenda kaya sathare haiba takpane makhoina sathariba aronba agenda adu laibak miyamda khangallo loinana Kuki militant sing advance oiba technology kaya sizinabada natana achauba khusu khulai kaya sanaba honabada khulai sanaba machak piriba made kuki militant sing da karamba khulai karamna sizinagani haina takpi tambiriba Central Forcing asigi mathakta karigi action lowdre Central Forcing asina tasengna kuki militant sing nakal da leptuna maitai sing da onsinduna landarakadaba oirabade mangjongna khanganbira o maduna tragana Central Force ama oibagi tawpham thokpa thabak sing tawbiyu haikhe Kokomina public emergency lauthokibadage dukan sing thonglo nakre kaithel kana khidre pawasi kanglei paki maira pawse dagi lokhatsavane Bharat laingak amasung Manipur laingak anina chin kuki narco terrorist sing bungak senba ngamdavadage Manipur gi misam praja singi mathakta akanba landa kaya satharaktuna mihat mipun kaya thogan badanatana Manipur thugaina bohonaragliba sida Manipur miyam gi aruba phibam amada leire maduna miyam gi punsi kanavagi damakta Kokomina public emergency lauthokibagi matungin ngasi dukan sing thonglo nakre kaithel kana khidre Manipur gi konung oiriba Imphal sahar manung amade akoibada leriba dukan sing thonglo nakhe khwairambal kaithel kana khide lambi da ima ivel kharana pochai khara yonbada natana atai di kaithel kana khide lambi da gari chenbagi sang aduki matik hanthakhe Manipur gi mafam ayambada miyoi sathok chasin tawbagi chang su hanthakhe Manipur gi oiragliba laitadraba phibam asina Manipur laingaki maikhaidagi ngasi Manipur laingaki makhada leiriba school college sing aided school sing amade private school sing suti lauthokibadage ngasi di mi itak tak paibadu oikhe tongan ba Manipur gi mafam kayada miyamna wakat mifam sathaduna chin kuki narco terrorist sing na Manipur thugaina bohonariba Manipur gi misam praja sing gi mathakta bom amadi nongmai kapsinduna drone dagi bom thadaduna mihat mipun sathariba sida Manipur laingak amasung Bharat laingakna Karigumba makhalgi thabak amata laukhatana leiriba sibo pendaba phongdokna kheng